ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯥꯂꯤꯀꯥ ꯀꯩꯁꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯑꯣꯂꯥꯡꯂꯝꯕ ꯃꯥꯂꯦꯝ ꯑꯁꯤ ꯏꯪꯊꯍꯜꯂꯕꯁꯨ ꯀꯅꯥ ꯈꯪꯗꯅ ꯃꯩꯆꯥꯛ ꯈꯥꯡꯕ ꯊꯃꯣꯏꯁꯨ ꯌꯥꯎꯔꯝꯂꯣꯏ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯥꯂꯤꯀꯥꯒꯤ ꯀꯥꯍꯠꯂꯕ ꯊꯃꯣꯏꯅ ꯃꯩꯆꯥꯛ ꯈꯥꯡꯂꯛꯄ ꯑꯗꯨ ꯉꯁꯤ ꯉꯔꯥꯡꯇ ꯑꯣꯏꯗꯔꯤ꯫ ꯀꯨꯝ ꯀꯌꯥ ꯍꯧꯈ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯗꯨ ꯃꯨꯠꯄ ꯀꯧꯕ ꯅꯥꯏꯈꯤꯗꯔꯤ꯫ ꯃꯦꯡꯂꯕ ꯊꯥꯕꯜ ꯑꯗꯨꯕꯨ ꯎꯔꯒ ꯀꯔꯝꯅ ꯊꯃꯣꯏ ꯁꯣꯟꯊꯈꯤꯕ? ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯏꯉꯧ ꯉꯧꯅ ꯁꯥꯠꯂꯤꯕ ꯃꯥꯂꯤꯀꯥ ꯂꯩꯔꯥꯡ ꯑꯗꯨ ꯎꯔꯒ ꯍꯦꯟꯅ ꯊꯃꯣꯏ ꯑꯗꯨ ꯅꯧꯊꯔꯤ꯫ ꯂꯩꯔꯥꯡ ꯑꯁꯤꯗꯤ ꯑꯁꯝꯕ ꯂꯩꯔꯥꯡ ꯑꯣꯏꯗꯔꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯂꯥꯏꯅ ꯍꯦꯛ ꯖꯣꯏ ꯇꯧꯈꯤꯕ ꯂꯩꯅꯤ꯫ ꯂꯩꯔꯥꯡ ꯃꯥꯒꯤ ꯃꯤꯡꯂꯦꯟ ꯃꯥꯂꯤꯀꯥ, ꯈꯣꯏꯗꯥꯖꯕꯤ ꯀꯅꯥ ꯑꯃꯒꯤꯁꯨ ꯃꯥꯂꯤꯀꯥ꯫ ꯉꯁꯤꯒꯤ ꯊꯥꯕꯜ ꯑꯁꯤꯅꯤ, ꯃꯥꯂꯤꯀꯥ ꯂꯩꯔꯥꯡ ꯑꯁꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯗꯨꯅ ꯆꯩꯅꯥ ꯑꯃ ꯀꯟꯅ ꯄꯤꯔꯛꯂꯤ, ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯛꯇꯔꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩꯒꯤ ꯄꯨꯔꯅꯤꯃꯥ ꯕꯁꯟꯇꯔꯥꯁꯀꯤ ꯑꯍꯤꯡ ꯑꯃ꯫ ꯃꯥꯂꯤꯀꯥ ꯏꯕꯦꯝꯃꯅ ꯒꯣꯄꯤ ꯃꯌꯥꯝ ꯃꯀꯣꯛꯁꯤꯡꯗꯨꯅ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯄꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯇꯤꯜꯂꯝꯕ ꯈ꯭ꯋꯥꯏ ꯁꯕꯥꯅ ꯃꯀꯣꯛꯁꯤꯡꯕꯤ ꯒꯣꯄꯤ ꯑꯁꯤꯗꯤ ꯍꯥꯏꯅ ꯁꯣꯟꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯥꯂꯤꯀꯥ ꯊꯃꯣꯏꯗ ꯍꯦꯟꯅ ꯁꯥꯐꯨ ꯑꯃꯗꯤ ꯄꯤꯔꯔꯤ꯫ ꯃꯈꯣꯏ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝꯅ ꯖꯒꯣꯏ ꯂꯣꯏꯗꯨꯅ ꯊꯣꯔꯛꯄꯗ ꯈꯪꯍꯧꯗꯅ ꯊꯦꯡꯅꯈꯤꯕ ꯂꯝꯂꯥꯟꯕꯗꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝꯅ ꯊꯣꯔꯛꯄꯗꯨꯗ ꯄꯥꯈꯪ ꯃꯈꯣꯏ ꯑꯃ ꯑꯅꯤꯅ ꯇꯨꯡꯗ ꯏꯜꯂꯨꯏ꯫ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗꯤ ꯂꯩꯀꯥꯗ ꯈꯣꯏꯃꯨꯅ ꯉꯥꯡꯂꯔꯤꯕꯒꯨꯝ ꯑꯣꯏꯈꯤ꯫ ꯂꯝꯂꯥꯟꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯄꯥꯔꯊ ꯀꯧꯕ ꯑꯗꯨꯅ ꯒꯣꯄꯤꯀꯥ ꯑꯗꯨꯕꯨ ꯇꯥꯅꯕ ꯈꯥꯝꯂꯛꯏ꯫ ꯔꯥꯙꯥ ꯁꯥꯕꯤ ꯏꯕꯦꯝꯃꯕꯨ ꯃꯤꯀꯨꯞ ꯑꯃꯇꯪ ꯉꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯒꯣꯄꯤꯁꯤꯡꯗꯨ ꯃꯤꯠꯀ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ, ꯈꯔ ꯍꯟꯗꯣꯛꯅꯩ꯫ ꯔꯥꯙꯥ ꯁꯥꯕꯤ ꯏꯕꯦꯝꯃꯅ ꯆꯥꯅꯕꯤ ꯃꯦꯅꯀꯥꯒ ꯂꯣꯏꯅꯅ ꯃꯤꯀꯨꯞ ꯑꯃ ꯉꯥꯏ꯫ ꯄꯥꯈꯪ ꯑꯣꯏꯕ ꯂꯝꯂꯥꯟꯕꯗꯨꯅ ꯔꯥꯙꯥ ꯁꯥꯕꯤ ꯃꯥꯕꯨ ꯌꯦꯡꯗꯨꯅ, ꯖꯒꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯋꯥꯐꯝꯗꯨꯒꯤ ꯑꯣꯏꯕꯤꯔꯒꯗꯤ ꯊꯥꯒꯠꯆꯔꯤ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯔꯥꯙꯥ ꯁꯥꯕꯤ ꯏꯕꯦꯝꯃꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯕꯒꯦ? ꯏꯕꯦꯝꯃꯒꯤ ꯃꯤꯡ ꯈꯪꯍꯧꯗꯅ ꯑꯍꯤꯡ ꯑꯁꯦ ꯂꯩꯇꯥꯕ ꯉꯝꯒꯅꯤ ꯊꯥꯖꯗꯔꯦ꯫ ꯆꯥꯟꯕꯤꯗꯨꯅ ꯏꯕꯦꯝꯃꯒꯤ ꯃꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯇꯟꯖꯥ ꯀꯥꯏꯔꯕ ꯄꯥꯈꯪ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯃꯨꯕ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯉꯁꯤꯗ ꯊꯦꯡꯅꯕ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨ? ꯔꯥꯙꯥ ꯁꯥꯕꯤ ꯏꯕꯦꯝꯃꯅꯗꯤ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯦ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯔꯥꯙꯥ ꯁꯥꯕꯤ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯃꯥꯜꯂꯤ꯫ ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈꯤ꯫ ꯋꯥꯈꯜꯗꯨ ꯉꯥꯏꯍꯥꯛ ꯀꯔꯤꯅꯣꯃ ꯈꯟꯈꯤ ꯃꯥꯜꯂꯤ꯫ ꯃꯃꯥꯡꯗ ꯈꯖꯤꯛ ꯆꯠꯈꯠꯅ ꯂꯩꯈꯤꯕꯤ ꯒꯣꯄꯤꯁꯤꯡꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯀꯥꯏꯈꯤ꯫ ꯏꯆꯦ ꯔꯥꯙꯥ ꯁꯥꯕꯤ, ꯒꯨꯔꯨꯈꯣꯏ ꯉꯥꯏꯅꯔ ꯃꯥꯜꯂꯤ꯫ ꯑꯍꯤꯡꯁꯤꯗ ꯆꯩꯕꯤꯕ ꯁꯣꯏꯗ꯭ꯔꯦ꯫ ꯃꯦꯅꯀꯥꯅ ꯈꯨꯝꯈꯤ꯫ ꯍꯣꯏ ꯆꯠꯂꯝꯃꯣ꯫ ꯔꯥꯙꯥ ꯁꯥꯕꯤꯒꯤ ꯈꯨꯠꯇ ꯈꯖꯤꯛ ꯆꯤꯡꯂꯒ, ꯆꯠꯂꯁꯤꯕ, ꯒꯨꯔꯨꯅ ꯉꯥꯡꯕ ꯇꯥꯔꯤ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯋꯥꯔꯝꯂꯅꯤ꯫ ꯃꯦꯅꯀꯥꯅ ꯆꯤꯡꯕꯗꯨꯗ ꯔꯥꯙꯥ ꯁꯥꯕꯤꯁꯨ ꯄꯥꯈꯪꯗꯨꯗ ꯀꯩꯁꯨ ꯈꯨꯝꯂꯝꯗꯅ ꯆꯠꯂꯒꯦ ꯇꯧꯔꯛꯂꯕ ꯑꯣꯏꯅ ꯎꯔꯦ꯫ ꯃꯇꯧꯗꯨꯗ ꯈꯨꯝꯕꯤꯔꯝꯂꯔꯣꯏꯗ꯭ꯔꯥ ꯄꯥꯈꯠꯆꯗꯨꯅ ꯄꯥꯔꯊꯅ ꯇꯟꯅ ꯑꯃꯨꯛ ꯈꯥꯝꯖꯔꯛꯏ꯫ ꯏꯕꯦꯝꯃꯒꯤ ꯃꯤꯡꯗꯨꯃꯇ ꯈꯪꯖꯍꯧꯒꯦ ꯍꯥꯏꯖꯕꯅꯤ꯫ ꯔꯥꯙꯥ ꯁꯥꯕꯤ ꯏꯕꯦꯝꯃ ꯃꯇꯥ ꯃꯦꯅꯀꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯏ꯫ ꯍꯟꯗꯛꯇꯤ ꯄꯥꯔꯊꯗꯨ ꯔꯥꯙꯥ ꯁꯥꯕꯤꯒꯤ ꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯥꯙꯥ ꯁꯥꯕꯤ ꯏꯕꯦꯝꯃꯅ ꯃꯥꯒꯤ ꯁꯝꯒꯤ ꯂꯩꯇꯦꯡꯗ ꯁꯔꯨꯛ ꯌꯥꯔꯝꯕꯤ ꯂꯩꯔꯥꯡ ꯃꯔꯛ ꯑꯗꯨꯗꯒꯤ ꯂꯩꯅꯝꯅ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯄꯤ ꯃꯥꯂꯤꯀꯥ ꯂꯩꯔꯥꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯝꯂꯥꯟꯕ ꯄꯥꯈꯪ ꯑꯗꯨꯗ ꯄꯤꯔꯝꯂꯒ ꯃꯦꯅꯀꯥꯅ ꯆꯤꯡꯗꯨꯅ ꯃꯍꯥꯛ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯄꯥꯔꯊꯗꯤ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯄꯤꯔꯝꯂꯤꯕ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯌꯦꯡꯖꯩ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯂꯩꯒꯤ ꯃꯅꯝꯗꯨ ꯑꯃꯨꯛ ꯅꯝꯖꯩ꯫ ꯊꯃꯣꯏꯗꯨ ꯍꯦꯟꯅ ꯅꯧꯊꯣꯛꯏ꯫ ꯃꯥꯂꯤꯀꯥ, ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯄꯥꯈꯪ ꯊꯃꯣꯏ ꯌꯧꯅ ꯁꯨꯈ꯭ꯔꯦ꯫ ꯂꯝꯂꯥꯟꯕꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯂꯤꯀꯥ ꯂꯩꯔꯥꯡ ꯑꯁꯤꯒ ꯂꯩꯅꯝ ꯑꯁꯤꯒꯅ ꯂꯩꯔꯤꯕ ꯃꯈꯩ ꯄꯥꯔꯊꯅ ꯈꯛ ꯀꯥꯎꯈ꯭ꯔꯔꯣꯏ꯫ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯉꯥꯎꯍꯟꯕꯤ ꯃꯥꯂꯤꯀꯥ꯫ ꯀꯔꯤꯗꯒꯤ ꯀꯔꯝ ꯇꯧꯅ ꯍꯧꯔꯛꯈꯤꯕꯅꯣ ꯈꯪꯗꯦ, ꯃꯤꯀꯨꯞ ꯑꯃꯗ ꯑꯣꯏꯈꯤꯕ ꯅꯨꯡꯁꯤꯕꯅ ꯃꯄꯥꯜ ꯅꯥꯏꯗꯕ ꯍꯦꯛ ꯑꯣꯏꯈꯤ꯫ ꯕꯁꯟꯇꯔꯥꯁꯀꯤ ꯑꯍꯤꯡ ꯑꯗꯨ ꯅꯨꯡꯁꯤꯕꯅ ꯄꯨꯝꯊꯟ ꯊꯟꯈꯔꯦ꯫ ꯃꯥꯂꯤꯀꯥꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝꯂꯛꯇ ꯔꯥꯙꯥ ꯁꯥꯕꯤꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯀꯔꯝꯕꯅ ꯀꯔꯝꯕꯅꯣ ꯈꯟꯗꯣꯛꯐꯝ ꯈꯪꯈꯤꯗꯔꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯕ ꯉꯥꯛꯇ ꯄꯥꯔꯊꯒꯤ ꯊꯃꯣꯏꯅ ꯉꯥꯎꯖꯈꯤꯕ꯫ ꯑꯗꯨꯉꯩꯒꯤ ꯕꯁꯟꯇꯔꯥꯁ ꯑꯗꯨ ꯉꯁꯤꯗꯤ ꯂꯥꯛꯈꯤꯗꯔꯦ꯫
Basantaras kaya kaya lai, ahing kaya kaya hauki. Nungsibadudi halakhidare. Loihaningdana dumak loisinkri. Thagdok adu ngasita oiraboy ningladuna Malikado momon tawki male. Thangnaba mikuptadi mamay masado pirangna pumchot lamne. Mama oira male ama thoraktuna kaurai. Malika mapidu phat taythoklaga phamlambadu phuk haugatli. Mama ibemana sangsilaktuna hangi. Kaidawre nangdi ahingsida. Malikado kaishu tawdaba sarabasu khonjel adudi siri tawri. Kaishu tawdi thabal yenglambani. Ahing asida nangbu karimata kidrabaro. Ima thabalgi mangalse tuksidra. Nangi adugumba surado ima taningde. Luhonglamday asida awubana uraga nangbu karini haigani. Malikado kari amata makha taramdana imunglomda adum sangkri. Mama ibemasu masagi matungda adum inaki. Matam asida Malikado luhongnaba ahal masen haina singnaba loikri. Adubu sabsana numit amadi leptri. Athubada lepnasi haina leinabani. Malikana yaningdraduna tintharibani. Mathang nonganba aduni Malikado bokul pambi makhongda samlang soina thadoktuna angawbi amagum tumin phamli. Angawbi ni mahak adu mi khwaigi angawbi dudi oide tumin angawbi haibadu mahak oiri. Kari amata ngangningba phawdari maithongga minokka yekna khari. Wakhalna bidhida waraurai nongdambana punsibu minambiri asi oira mali nungshiba. Asum tawba hauna male khanduna khangliba mahakki maisakni. Phamliba ukha adudagi yengkhatlui bokul pambigi phairada naitom tonglamba seklado onthokna nungsikreda. Drisha adubu uraga Malikadi mitludagi pirang sinthakhi mali. Mapang yaudaba sekla ururaga thamoi sonthaba mikup ama nahaki punsida thengna khidribra masita hangningi kanagumba amakhakta. Noma adungaigi Basantaras nonganbadudi Partha kauba sakhenbana bokul pambi makhongda leptuna mabu thorakpra yenglambadu. Haiphet hek urui pakhang adu. Chakhumda leiba ising pun adu pik thanbadu haidoktuna hek manghalli. Pun adubu puduna pukning wakhal anigi irang marakta ising sokpa saduna thorakle. Hanna yenglamda sumdring adum satkhi. Una udaba saba si nupigi haunabi oira mali. Nupidugi matungda inaduna ising sokpa du phausatli. Sambray managi singhi manam aduga napada tangbi leirang adugi leinam aduga punsinduna pakhang adu ngawhalli. Nasonggi phazabana henjinba ngamdaba mahaki maithongni. Yengjaningba mahaktugidi khwaidagi mamal yamnaba mikup adu oikhi. Mikup adugi mamaldi kana amattana lepa ngamnoi thamoinadi khangi mikup adu khwaidagi atangbani. Nupaduna inarakle haiba khangliba nupi edusu khangdaba saduna chatlabasu chimbal adudi momon lotsin mangamde. Ising pundu masoklaga khwangda yepsinduna nupado su'u udabagum tumini hek chatpa hawi. Parthana khongthang khar yangkhattuna nupi eduga chap manana hek chatli. Adu phawba nupi dudi karisu khangdaba saduna hannaga yengbiba natte. Parthana fruit kaudagi ngarangi leirang adu puthoktuna. Malika yengda siknam hanake. Yengda sinna mitlaw ibemadu Parthada haiphet yenglei. Parthana Malika ibemabu munna yengduna khutna paiba lei adubu manam namkiba. Masagi thamoi mapada thamkiba magi mitmangdani loina uhawi. Nupado wa ngangba hurei. Ngarangi ahingda uzakiba ibemagi saktam madubudi ngasigi mikup asidana thoindum hena ningthikre. Karam tawribuno ibema. Kari leiwan pairibudu. Phagi suman irang suman haidorokpo wahai adu karina pakum oigani Malika tumin chali. Nakhoi jagoi sabi singse laiwa yamna sanai haini. Ibemana sanabiriba laiwa sina karamba makhalgi oibza khangjaningkre. Kanana haiba wano. Malika na marul thoklakpaduda Parthadu nokphet tawduna. Sum hainaidana isai sakpi jagoi sabi sabha mayayda leptuna miyamgi thawgal tawribi makoise laiwa sanai asum tajaki chumlamgani haibasu ningjaba. Kariginina madudi khwai sabagi pukningbu sumatnaba baboki thamoibu ngawhannaba laiwanidana. Aidi tawjakide nangna dum hena singnai. Aibudi karigi ibemana aibudi laiwaga tawbikideko. Lamlanba nangondabu karama laiwano aina tawjagadaba. Kanana khang
Radha sabi ibemagi satek amada thamoibu laina sumhatpa Gopika ibemagi mityeng amana pukningbu marang hahonba masibu natabra ibemagi laiwa Malika adu ikairaduna tumi leiki Parthana noklaga amuksu hai Jago yam phajei aidi tana makai kibani ubi hobra Jago he hobadagi mamangda phamduna yengjabani aidi ibematabu yengjabani ibemana engonda yengbiramdrabadi karigi tan kairugadagi Wahai asite hena dum ikaibu phaurai Malika ibemado tasingni ikaiki kaidawna yengluriba jagogi tan kaiba makai lamlanba mangonda yenglamdrabadi kairam loidabani karamba pukninggi ithilda yengluriba mabu mikup ama ikaibana makhazai anido ngangsili madawduda Parthana tapnamuk hangai tabiri bribemabo ngarang jagogi tan kaikhibaduki ngasi amu pahoma lakpiribra ahoy adum naizabadari thawini bemabu phagi thizaraklibani dandi amadi lobidaba yaroidoi kamdosigi bema aigi jagogi tan kaikhibada adumna karigi aibu dandi pigadoriba ngarangna mong hada lepi horaga ngasina othokpa wangangni ibemagi na tawging janingduna laknabani yamna kairabra madumak haizakidi Malika mahaki chinbaladuna Malika haina kaurakpada karigino khangde Malika ibemado pukningdo ithak hawi haifam khangdaba nungsiba mapok hallari samlang marum adudagi khazikta yengi ningzaruba magi honglamdaba mityeng aduda ahoina dum ikaiba phawzaki ikai kan bi matau asida oiri Parthabu amukka hena singsiliba Gopika ibema ngasigidi hanjakrake hayeng soiduna ngaijaramke bokul makhongda hayengso karige lakano sira maram ado hangjabani narangdana som piramlaga ngasinamu khangsinadribu karige phari hanbiru khazayanido ngangsang ngangkre nangmayamni kairabrane Malika hena ikaiki Parthana noklaga hai nangi kaibasinabu hena paksaida nangina tausi adom kanano hanbikrona yumda karigino aiba sum laknabiriba changjarage ai ibemagi yathang puduna hanjarage hayeng amuk ngaijaramke bokul makongda soidana thokpirauko nahakpu kanan aiga nangadi karigi amuk bokul makong soibiganuko hairamlaga satki maming khangdriba manjado thamoi huba lamlanbado Malika mahak tasengna ngakki amukta khangnaba mi amasu oikhidi aduga karigi thamoida magi mafam ama karamba sarakta mabu yengningba phauruba karamba magulna magi wangangda ngauzaba karamba matawna laina sumkiba karamba pukningi ithilna magi maikai yengningluba asuk thuna nungsiruba asita khanbada Malika angakpa oiri masindadi lakanu mahairui nonghek nganbaga mana dum ngai ngamde lakraba zala ngarangi pakhang adu cheptha septha yengi nupi adubu ikhau langhallage matagu pak hek lakti pakhang tho ngarangda tu phazana hairamlaga laklaroi zala angaubudu karigino aina mabu lakpa laktabada wakhal changluriba magai khabu kari thoknaduna asumna muksu khandoi yengbadi lepte mangak thangat numidang wairamda itha thazadana pakhangdo laklari bokul makhong aduda laikhibadu ui kaidongna laklibano masibo lai matanje mathauba leitabra asum tauba hangna boireko nupi oibi laklabara yengbada warambido lakle hek khangbagadi pak hek thokti mamal kahaliba haibadu oira male imungdagi bu sukthok hek thorakti nupana ga mikop khara ngaibasi hangnabi oira male khanduna ngai ngasai makai ngai halubagi oira male nupa sibu amuk ngai haliba nupido ngasisu ising sokpa saduna thorai karigino khangde lamlanba pakhang adubu aduk uninglubadu bokul makhong aduda irem lemni hek changbadi ikaiduna asumni hek hairu karigi amuk lakpiribano lakpinu haizabado tabi khidra male aidi haizakibu wafam ngaksaba lakjabani soibiribadi ibemani aidi adombo lakpiyo nirmantan kachakidi karigi soiriba ibudi thokpirakloi haibikibani adubu thokpiraktuna wari phawba sabu phangjare soiribasi ibema oirabani maida nanga ngangnaba ngamjapo nati waisi hairaga Malika asum non thaki karigin masigi nupa asini hek lakpaga ikaibada pinabu hotnariba ikaiba khangba laknari ngai nupa aduna nokphet tawduna
ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄꯤꯗꯕꯒꯤ ꯗꯟꯗꯤ ꯑꯃꯇꯪ ꯀꯠꯆꯕ ꯇꯥꯔꯦ ꯏꯕꯦꯝꯃꯗ ꯂꯠꯅꯕꯤꯒꯅꯨ ꯃꯥꯂꯤꯀꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯨꯃꯤꯟꯅꯗꯨꯃꯛ ꯑꯗꯨꯝ ꯂꯨꯛꯊꯗꯨꯅ ꯂꯩ ꯅꯨꯄꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯂꯩ ꯅꯥꯁꯣꯝ ꯑꯃꯈꯛ ꯂꯧꯊꯣꯛꯂꯒ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯕꯗ ꯏꯕꯦꯝꯃꯒꯤ ꯉꯁꯤ ꯅꯥꯁꯣꯝ ꯀꯥꯎꯕꯤꯔꯝꯂ ꯃꯥꯜꯂꯤ ꯗꯟꯗꯤ ꯑꯣꯏꯅ ꯏꯕꯦꯝꯃꯒꯤ ꯅꯥꯄꯗ ꯅꯥꯁꯣꯝ ꯑꯁꯤꯃꯇꯪ ꯄꯥꯈꯪ ꯏꯈꯨꯠꯅ ꯊꯦꯠꯆꯕ ꯇꯥꯔꯦ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯅ ꯅꯥꯆꯣꯝ ꯑꯗꯨ ꯃꯥꯂꯤꯀꯥꯒꯤ ꯅꯥꯄꯗ ꯆꯤꯜꯂꯨꯏ ꯃꯥꯂꯤꯀꯥ ꯑꯃꯨꯛꯇ ꯁꯣꯡꯈꯤꯗ꯭ꯔꯤꯕ ꯃꯤꯍꯨꯜ ꯑꯃ ꯁꯣꯡꯂꯛꯏ ꯃꯥꯂꯤꯀꯥꯒꯤ ꯃꯇꯧꯕꯨ ꯈꯣꯏꯗꯥꯅ ꯌꯦꯡꯂꯒ ꯏꯕꯦꯝꯃꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯏꯕꯦꯝꯃꯒꯤ ꯅꯥꯄꯗ ꯅꯥꯁꯣꯝꯅ ꯇꯥꯡꯖꯕꯗꯤ ꯊꯣꯏꯅꯗꯨꯝ ꯃꯊꯣꯏ ꯍꯥꯞꯄꯤ ꯀꯔꯤꯒꯨꯝꯕꯗ ꯂꯩꯔꯥꯡ ꯅꯥꯁꯣꯝ ꯑꯃꯅ ꯏꯕꯦꯝꯃꯒꯤ ꯅꯥꯄꯗ ꯂꯩꯇꯦꯡꯕꯤꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯝꯂꯥꯟꯕꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ ꯃꯁꯤꯃꯅ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯆꯕ ꯗꯟꯗꯤ ꯑꯣꯏꯖꯒꯦ ꯏꯕꯦꯝꯃꯗ ꯀꯗꯣꯝꯗꯒꯤꯅꯣ ꯋꯥꯍꯩ ꯑꯗꯨ ꯍꯦꯟꯅꯗꯨꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯍꯜꯂꯤ ꯃꯥꯂꯤꯀꯥꯁꯨ ꯏꯀꯥꯏꯕꯗꯨꯕꯨ ꯅꯝꯍꯠꯇꯨꯅ ꯈꯖꯤꯛꯇꯪ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯅꯥꯁꯣꯝ ꯑꯗꯨ ꯈꯨꯠꯅ ꯍꯥꯏꯐꯦꯠ ꯁꯣꯛꯇꯨꯅ ꯌꯦꯡꯉꯤ ꯂꯩꯔꯥꯡ ꯅꯥꯁꯣꯝꯕꯨ ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯑꯣꯏꯅ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯥꯁꯣꯝ ꯀꯌꯥ ꯀꯌꯥ ꯑꯩꯅ ꯁꯤꯟꯈꯤ ꯑꯗꯨꯕꯨ ꯅꯪꯅ ꯁꯤꯟꯕꯤꯕ ꯑꯁꯤꯒꯨꯝ ꯀꯅꯥꯅꯁꯨ ꯁꯤꯟꯈꯤꯗ꯭ꯔꯤ ꯗꯥꯗꯥ ꯍꯥꯏꯅ ꯀꯧꯖꯒꯦ ꯀꯔꯤꯒꯨꯝꯕꯗ ꯑꯩꯒꯤ ꯅꯥꯄ ꯑꯁꯤꯗ ꯅꯥꯁꯣꯝ ꯑꯃꯇꯪ ꯆꯤꯟꯕ ꯊꯣꯛꯂꯕꯁꯨ ꯂꯝꯂꯥꯟꯕ ꯅꯪꯕꯨꯗꯤ ꯅꯤꯡꯁꯤꯡꯂꯒꯦ ꯃꯁꯤꯅ ꯑꯩꯒꯤ ꯋꯥꯔꯦꯞ ꯑꯣꯏꯖꯒꯦ ꯑꯩꯒꯤ ꯑꯍꯛꯄ ꯗꯟꯗꯤꯕꯨ ꯏꯕꯦꯝꯃꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯕꯤꯕꯒꯤꯗꯃꯛ ꯊꯃꯣꯏ ꯑꯁꯤ ꯄꯦꯟꯖꯔꯦ ꯅꯪꯅ ꯇꯥꯗ ꯀꯧꯔꯒ ꯀꯔꯤꯒꯤ ꯊꯃꯣꯏꯅ ꯄꯦꯠꯊꯕꯅꯣ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯗꯥꯗꯥ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯪꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯝꯂꯥꯟꯕ ꯑꯣꯏꯔꯒ ꯑꯩꯕꯨ ꯑꯁꯨꯝ ꯁꯨꯝꯍꯠꯄ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯋꯥꯉꯥꯡꯕꯨ ꯑꯩꯅ ꯁꯨꯝ ꯇꯥꯅꯤꯡꯕ ꯋꯥꯍꯪ ꯅꯠꯇꯦ ꯏꯕꯦꯝꯃꯒꯤ ꯋꯥꯍꯪ ꯅꯠꯇꯕ ꯄꯥꯎꯈꯣꯡꯅꯤ ꯏꯕꯦꯝꯃꯅ ꯆꯟꯕꯤꯔꯤꯕ ꯄꯥꯎꯈꯣꯡ ꯐꯨꯡꯖꯒꯦ ꯄꯥꯈꯪ ꯑꯩꯍꯥꯛꯅ ꯐꯣꯡꯕꯤꯌꯨ ꯃꯁꯤꯕꯨ ꯀꯔꯝꯕ ꯄꯥꯎꯈꯣꯡꯅꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯕꯣꯀꯨꯜ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯎꯔꯒ ꯏꯕꯦꯝꯃꯒꯤ ꯄꯤꯔꯥꯡꯅ ꯁꯤꯟꯊꯔꯛꯄ ꯊꯣꯛꯂꯕ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯗ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯕꯤꯌꯨ ꯄꯥꯎꯈꯨꯝ ꯐꯣꯡꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯃꯁꯤꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝꯅꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯄꯥꯎꯈꯨꯝ ꯑꯁꯤꯒꯤ ꯑꯥꯔꯊ ꯑꯩ ꯆꯠꯂꯒꯦ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯅꯨꯄꯥꯗꯣ ꯃꯥꯂꯤꯀꯥꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯃꯥꯂꯤꯀꯥꯅ ꯇꯞꯅ ꯍꯪꯖꯩ ꯗꯥꯗꯥ ꯅꯍꯥꯛꯀꯤ ꯃꯤꯡꯗꯤ ꯈꯪꯖꯗ꯭ꯔꯤ ꯏꯕꯦꯝꯃꯅ ꯍꯪꯂꯛꯄ ꯉꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯄꯥꯔꯊ 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 ꯀꯧꯖꯩ ꯀꯨꯟꯇꯤꯒꯤ ꯃꯆꯥ ꯄꯥꯔꯊꯗꯨꯃꯛ ꯗꯥꯗꯥꯁꯦ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯁꯤꯟꯅꯖꯔꯝꯒꯦ ꯀꯥꯎꯗꯨꯅ ꯆꯠꯂꯝꯒꯗꯕꯅꯤ ꯏꯕꯦꯝꯃꯅ ꯈꯥꯝꯂꯝꯕꯁꯤꯗ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯗꯤ ꯈꯥꯝꯖꯈꯤꯗꯦ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯆꯦ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯥꯂꯤꯀꯥꯗ ꯄꯤꯔꯛꯏ ꯂꯧꯁꯤꯟꯕꯤꯌꯨ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯄ꯭ꯔꯦꯝ ꯄꯠꯇ꯭ꯔꯅꯤ ꯏꯕꯦꯝꯃꯒꯤ ꯃꯐꯝꯗ ꯏꯖꯕ ꯄ꯭ꯔꯦꯝ ꯄꯠꯇ꯭ꯔ ꯄꯥꯔꯊꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯃꯥꯂꯤꯀꯥꯗꯣ ꯉꯁꯤꯁꯨ ꯕꯣꯒꯣꯜ ꯃꯈꯣꯡꯗ ꯃꯗꯣꯝ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯃꯍꯥꯛ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ ꯄ꯭ꯔꯦꯝꯄꯠꯇ꯭ꯔ ꯃꯍꯥꯛꯅ ꯄꯤꯔꯝꯕ ꯄ꯭ꯔꯦꯝꯄꯠꯇ꯭ꯔ ꯃꯍꯥꯛ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤ ꯆꯤꯊꯤ ꯑꯗꯨ ꯐꯪꯂꯛꯏ ꯑꯗꯨꯉꯩ ꯑꯃꯨꯛ ꯄꯥꯈꯤꯕꯗꯣ ꯉꯁꯤꯁꯨ ꯍꯟꯗꯨꯅ ꯄꯥꯔꯛꯏ ꯏꯕꯦꯝꯃꯒꯤ ꯅꯇꯧꯕꯨ ꯌꯦꯡꯖꯔꯒ ꯉꯥꯎꯖꯔꯤꯕ ꯂꯝꯂꯥꯟꯕꯅꯤ ꯏꯕꯦꯝꯃꯒꯤ ꯃꯤꯅꯣꯛꯅ ꯍꯦꯟꯅ ꯍꯦꯟꯅ ꯁꯨꯝꯕꯤꯈ꯭ꯔꯕ ꯊꯃꯣꯏ ꯑꯁꯦ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯖꯅꯤꯡꯉꯤ ꯏꯖꯤꯜꯁꯤꯅ ꯍꯥꯏꯕꯗ ꯏꯕꯦꯝꯃꯅ ꯏꯀꯥꯏꯕ ꯈꯥꯡꯂꯤꯉꯩ ꯑꯩꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯤꯔꯣꯏ ꯈꯟꯗꯨꯅ ꯏꯖꯕꯅꯤ ꯔꯥꯙꯥ ꯁꯥꯕꯤ ꯏꯕꯦꯝꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ ꯄꯤꯔꯝꯂꯤꯕ ꯃꯥꯂꯤꯀꯥ ꯂꯩꯔꯥꯡ ꯑꯗꯨꯁꯨ ꯏꯕꯦꯝꯃꯒꯤ ꯈꯨꯗꯣꯜꯅꯤ ꯂꯧꯖꯔꯤ ꯃꯥꯂꯤꯀꯥꯒꯤ ꯂꯩꯅꯝꯗ ꯉꯥꯎꯔꯨꯕ ꯅꯍꯥꯛꯀꯤ ꯄꯥꯔꯊ ꯆꯤꯊꯤ ꯑꯗꯨ ꯄꯥꯔꯒ ꯃꯍꯧꯁꯥ ꯌꯥꯝꯅ ꯅꯣꯛꯆꯈꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯗꯨꯅ ꯊꯃꯣꯏ ꯏꯔꯥꯡ ꯂꯥꯡꯖꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯂꯤꯀꯥ ꯆꯤꯊꯤ ꯑꯗꯨ ꯄꯥꯔꯒ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯂꯦ ꯀꯔꯤꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯅꯪꯅ ꯂꯣꯠꯈꯤ ꯕꯣꯀꯨꯜ ꯃꯈꯣꯡꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯩꯗꯤ ꯅꯪꯕꯨ ꯉꯥꯏꯔꯤ ꯅꯥꯄꯗ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯆꯤꯟꯗꯨꯅ ꯅꯪꯒꯤ ꯌꯥꯊꯪ ꯏꯜꯂꯤ ꯑꯁꯤꯁꯨ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯤ ꯗꯥꯗꯥ ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ
ꯑꯄꯪꯕꯤ ꯊꯃꯣꯏꯕꯨ ꯉꯥꯎꯍꯟꯗꯨꯅ ꯊꯝꯕꯤꯔꯝꯕ ꯀꯔꯤꯒꯤ? ꯃꯥꯂꯤꯀꯥ ꯑꯗꯨ ꯄꯥꯔꯊꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯏ꯫ ꯑꯩ ꯑꯁꯦ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯍꯤꯡꯁꯨ ꯅꯨꯡꯊꯤꯜꯁꯨ ꯃꯪꯂꯥꯟꯁꯨ ꯇꯥꯏꯕꯪꯁꯨ ꯀꯔꯤ ꯍꯦꯟꯅ ꯈꯦꯟꯅꯕ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇꯔꯤ꯫ ꯑꯊꯤꯕ ꯐꯖꯕ ꯈꯪꯈꯤꯗꯔꯤ ꯅꯍꯥꯛꯇꯅꯤ ꯑꯩꯅ ꯉꯥꯏꯖꯕ꯫ ꯅꯣꯡꯃ ꯑꯩꯅ ꯈꯪꯕ ꯉꯝꯈꯤꯗꯕ ꯄꯥꯎꯈꯣꯡ ꯑꯗꯨꯒꯤ ꯄꯥꯎꯈꯣꯡ ꯉꯁꯤꯗꯤ ꯑꯩ ꯈꯪꯂꯛꯂꯤ꯫ ꯄꯨꯝꯅꯃꯛ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯁꯤꯅ ꯑꯣꯏꯔꯝꯂꯤ꯫ ꯗꯥꯗꯥ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯅꯐꯝꯗ ꯑꯃꯨꯛꯇꯗꯤ ꯍꯥꯏꯍꯜꯂꯨꯕ ꯅꯍꯥꯛꯅ ꯂꯦꯞꯂꯝꯕ ꯕꯣꯀꯨꯜ ꯃꯈꯣꯡ ꯑꯁꯤꯕꯨ ꯎꯔꯒ ꯑꯩꯒꯤ ꯃꯤꯠꯂꯨꯅ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯗꯥꯗꯥ꯫ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯠꯄꯤꯔꯤꯕ? ꯑꯩ ꯂꯨꯍꯣꯡꯒꯗꯧꯔꯦ꯫ ꯅꯍꯥꯛ ꯑꯁꯨꯛ ꯂꯣꯠꯂꯒꯦꯔꯥ? ꯑꯩ ꯂꯨꯍꯣꯡꯒꯗꯧꯔꯦ ꯗꯥꯗꯥ, ꯑꯩ ꯂꯨꯍꯣꯡꯒꯗꯧꯔꯦ꯫ ꯃꯥꯂꯤꯀꯥꯒꯤ ꯃꯃꯥ ꯆꯪꯂꯛꯏ꯫ ꯍꯦ ꯃꯥꯂꯤꯀꯥ! ꯃꯥꯂꯤꯀꯥ ꯃꯄꯤ ꯁꯠ-ꯁꯠ ꯇꯩꯊꯣꯛꯏ꯫ ꯃꯥꯂꯤꯀꯥ ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯑꯁꯤꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯕ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯥꯛꯂꯒꯅꯤ꯫ ꯅꯪ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ꯫ ꯏꯃꯥ, ꯑꯩꯁꯤ ꯂꯨꯍꯣꯡꯗꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗꯕ꯭ꯔꯥ? ꯅꯤꯡꯉꯣꯜ ꯍꯥꯏꯕꯁꯦ ꯑꯁꯤꯅꯤꯅꯦ꯫ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯒꯦ꯫ ꯑꯩ ꯈꯪꯉꯤ ꯃꯥꯂꯤꯀꯥ, ꯑꯩ ꯅꯪꯒꯤ ꯅꯃꯥꯅꯤ꯫ ꯏꯃꯥ, ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯉꯥꯏꯔꯤ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯉꯤ꯫ ꯏꯃꯥ, ꯑꯗꯨꯕꯨ ꯃꯥꯂꯤꯀꯥ, ꯅꯪꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯇ꯭ꯔꯕ, ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯇ꯭ꯔꯕ ꯃꯤꯁꯛ ꯑꯃꯒꯤꯗꯃꯛ ꯏꯆꯥꯅ ꯀꯞꯄ ꯄꯛꯆꯗꯦ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯂꯕ ꯀꯔꯤꯒꯤ ꯅꯪꯅ ꯀꯞꯀꯅꯤ? ꯃꯍꯥꯛꯅ ꯅꯪꯉꯣꯟꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯂꯥꯞꯊꯣꯛꯂꯣꯏ꯫ ꯏꯃꯥ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯀꯥꯎꯈꯤꯕ ꯑꯣꯏꯔꯝꯂꯕꯁꯨ ꯀꯥꯎꯗꯕꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ ꯏꯃꯥ꯫ ꯐꯔꯦ, ꯏꯃꯥ ꯅꯪꯉꯣꯟꯗ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯒꯦ꯫ ꯃꯁꯤꯗ ꯅꯍꯥꯛꯀ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗ꯭ꯔꯕꯗꯤ ꯂꯨꯍꯣꯡꯍꯜꯂꯒꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯀ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗ꯭ꯔꯕꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯁꯣꯏꯗꯅ ꯂꯦꯞꯂꯒꯅꯤ꯫ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯑꯗꯨ ꯊꯣꯛꯈꯤ꯫ ꯃꯥꯂꯤꯀꯥꯗꯤ ꯇꯧꯐꯝ ꯈꯪꯗꯦ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯀꯥꯏꯗ ꯊꯤꯒꯅꯤ? ꯑꯄꯪꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯀꯔꯝꯕ ꯂꯝꯗ ꯂꯩꯕꯅꯣ ꯍꯪꯈꯤꯗꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯈꯪꯈꯤꯕ꯫ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯪꯍꯧꯗ꯭ꯔꯤ꯫ ꯗꯥꯗꯥ, ꯀꯩꯗꯅꯣ ꯅꯪꯅ ꯂꯣꯠꯂꯤꯕ ꯀꯦꯀꯨ ꯐꯣꯡꯕꯤꯌꯨ꯫ ꯅꯪꯒꯤ ꯃꯥꯂꯤꯀꯥꯗꯤ ꯁꯣꯛꯊꯔꯤ꯫ ꯀꯅꯥꯗ ꯃꯥꯕꯨ ꯍꯪꯂꯨꯒꯅꯤ? ꯍꯪꯐꯝ ꯂꯩꯇꯦ꯫ ꯃꯗꯣꯝ ꯊꯃꯣꯏ ꯃꯩꯆꯥꯛꯅ ꯀꯥꯍꯜꯂꯤ꯫ ꯕꯣꯀꯨꯜ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕꯗꯤ ꯃꯥꯒꯤ ꯃꯃꯤ ꯎꯈꯤꯗꯔꯦ꯫ ꯍꯥꯏꯅꯈꯤꯕ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝꯗꯨ ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯂꯤꯀꯥꯗꯤ ꯃꯥꯏꯊꯤꯔꯤ꯫ ꯎꯄꯥꯏ ꯂꯩꯇꯅ ꯃꯍꯥꯛ ꯃꯃꯥ ꯏꯕꯦꯝꯃꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈꯤ꯫ ꯑꯍꯤꯡ ꯑꯗꯨ ꯃꯥꯂꯤꯀꯥ ꯁꯤꯔꯒꯦ ꯐꯥꯎꯕ ꯈꯟꯈꯤ꯫ ꯃꯈꯨꯠꯇ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯄꯥꯏꯗꯨꯅ ꯕꯣꯀꯨꯜ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯗꯥꯗꯥ, ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯣꯠꯄꯒꯨꯝ ꯑꯩꯁꯨ ꯂꯣꯠꯂꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯎꯅꯤꯡꯂꯛꯄ ꯊꯣꯛꯂꯕꯁꯨ ꯑꯩꯕꯨ ꯎꯕ ꯐꯪꯂꯔꯣꯏ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯈꯪꯅꯤꯡ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯗꯤ ꯅꯪꯕꯨ ꯏꯕꯦꯝꯃ ꯍꯥꯏꯅ ꯁꯨꯝ ꯀꯧꯒꯦ꯫ ꯃꯁꯤꯅ ꯑꯩꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ꯫ ꯀꯥꯏꯅꯕ ꯊꯨꯡꯅꯕ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯡꯍꯟꯕꯤꯒꯅꯨ꯫ ꯃꯁꯤꯅ ꯑꯩꯅ ꯏꯕꯦꯝꯃꯒꯤ ꯃꯐꯝꯗ ꯄꯤꯕ ꯑꯍꯛꯄ ꯌꯥꯊꯪꯅꯤ꯫ ꯇꯔꯥꯏ ꯇꯔꯥꯏꯅ ꯅꯨꯡꯁꯤꯕꯕꯨ ꯃꯥꯡꯍꯟꯕꯤꯒꯅꯨ꯫ ꯃꯥꯂꯤꯀꯥ ꯀꯞꯄꯤ꯫ ꯗꯥꯗꯥ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯕꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯁꯤ ꯀꯥꯎꯈ꯭ꯔꯒꯅꯤ꯫ ꯅꯪꯒꯤ ꯌꯥꯊꯪ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨꯗꯤ ꯅꯍꯥꯛꯀꯤ ꯌꯥꯊꯪ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯖꯕꯅꯤ꯫ ꯉꯁꯤꯁꯨ ꯅꯪꯒꯤ ꯌꯥꯊꯪ ꯉꯥꯛꯀꯅꯤ꯫ ꯃꯥꯂꯤꯀꯥ ꯊꯋꯥꯏ ꯊꯥꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨꯅ ꯍꯦꯟꯕꯅ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯏꯟꯈꯤ꯫ ꯃꯥꯂꯤꯀꯥꯅ ꯎꯄꯥꯏ ꯊꯤꯗꯨꯅ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯄꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯎꯅꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯅꯕ ꯍꯥꯏꯖꯒꯦ ꯈꯜꯂꯛꯏ꯫ ꯃꯗꯨ ꯈꯪꯗꯕꯅ ꯑꯍꯜꯁꯤꯡꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯤ꯫ ꯄꯥꯎ ꯄꯤꯅꯗꯨꯅ ꯃꯐꯝ ꯑꯃ ꯍꯥꯏꯅꯩ꯫ ꯃꯥꯂꯤꯀꯥꯅ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯨꯡ ꯑꯣꯟꯗꯨꯅ ꯂꯦꯞꯂꯤꯕ ꯃꯥꯂꯤꯀꯥꯕꯨ ꯕꯣꯔ ꯑꯣꯏꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ "ꯏꯕꯦꯝꯃꯁꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯂꯤꯀꯥ?" ꯋꯥꯍꯩꯗꯨꯗ ꯂꯩꯊꯣꯔꯛꯄ ꯃꯥꯂꯤꯀꯥꯒ ꯀꯔꯝꯅ ꯃꯤꯠꯆꯥꯅꯔꯨꯕ ꯄꯥꯔꯊꯒ꯫ ꯄꯥꯔꯊꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯊꯣꯛꯈꯤ ꯃꯥꯜꯂꯤ ꯃꯁꯥ ꯈꯪꯗꯅ꯫ "ꯃꯥꯂꯤꯀꯥ,
Malika mapi tarakadawre Parthasu ira hauki. Adiratna hangi Parthada. Ahana khangnabra. Ningsinglay. Ngasay Adiratna Parthagida haraw lakibado. Nasukkoy na lotbirubabu ngasi thunglari tabada nanay ikongna thungna senjaraklibani. Ngay ko ni nangi pawyam tay. Lakpada ngay utok na thukreda sanay bungoy na tagan ba pawse. Ay ni dana Partha. Kanagin inapisi na imagiro. Asibu imadi inba pagkadro. Aduna buhangisini. Tamoygi mabe mamagi ni magi da maglayrakpani. Hayeng se tabam da salusi. Hayeng di yaroy si mapuda thilugi. Aigi sidi ayuktani. Nangi duna numidang wairam da sasi nabukpata daw. Pari. Ado nang bukay dano. Pawag tari ay day. Oy. Loyna bi oy dawri biduna amuktang una si kauri. Ses. Parene dudi nangido hana satlaga aigido kolasi. Aigido na handi haningmani. Nangi na luhonglamday ni na nangi na hanba taridana. Asi hay na nokminay. Mikup ado ningsingluraga Partha na oidaba ngangki. Khangdi. Parthagi pakumaduna Malikagi thamoida hena saina piki. Adiratna nokfet tawduna Parthada Malikabu sumasaktai. Mahak asini aiga luhonggadoribi Malika. Parthadi tasengna asa kai araiba thongnana nokfet tawsinaduna. Yamna phareni nunghaina panboy noi wari saru ai soida leiki. Parthadu marau leina nubi haibase oinaba khaktaibani. Urigum anakpu paldi ajabani warokini nunghaiba wari sabiyu. Hairaga mamai leithoki ongkhatlamba pirang adu sintharakla mali. Parthana mabu warokre asida khanduna Malika adu lepa ngamloidori. Asing wafamdu khanghaningi. Malikagi atapa khonjelna. Dada. Partha thamoy puba ngamlakche hanna yenglamda mafam adu thadokre. Malika asaba pura amagum chap yungna leptuna leiki. Adiratna haraw haizai. Aigi marupni nahan makai migi desta leiru. Hatho satkibada magi sanabida phajana hairamba phangkijraba ngarangta lakpani. Jagoi sabini hai. Mana budi Radha sabi hai. Asing budi kari gawano nongmuda khangde. Magi damak phi malayrakpani. Madu ngasi thilugani haidana ngasaidagi phenglibani. Ngaiba ngamdramali chatningmana. Matang asida wari asigi ahanba tangkak loisinjari.